guys, welcome back. So, ngasido ito, Lai Haraobagi jagoi sarore ko aduga like aina haba Lai Haraobagi blog matik-matik aina namja kibasingda adudo dum content macha mo ina minute mga tarukki video amo ina thagatjarake mayam adum yang minase aduga mathangda amo reading tawbagi video so jana makki thagatjarake so ngasi ko di like lai kangjai hanaba hai ko adu singdo like adugi video matik-matik footage matik-matik yang minase do camera se yamna di sing de bako igi sa di taraga so just aina namak pasingdo yang bayaba singdo khara adum compile tawjarage so let's get into the video.
비디오도 하봐요.